ꯄꯟꯗꯨꯞ 5 ꯄꯗ ꯑꯃꯗꯅ 90 ꯐꯥꯎꯕ ꯕꯨꯠ ꯆꯪꯕ ꯃꯤ ꯑꯃꯕꯨ ꯐꯍꯟꯕ꯫ ꯃꯈꯣꯏꯅ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯒꯥꯗꯔꯒꯤ ꯂꯝꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯤꯗꯒꯤ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯣꯡꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯦꯡꯗꯕ ꯊꯋꯥꯏ ꯆꯪꯕ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯀ ꯎꯅꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯣꯡꯐꯝ ꯃꯔꯛꯇ ꯂꯩꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯄꯨꯟꯕ ꯑꯃꯁꯨꯡ ꯌꯣꯠꯂꯤꯡ ꯊꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯌꯣꯠꯂꯤꯡ ꯐꯂꯥꯡ ꯑꯃꯁꯨꯡ ꯌꯣꯠꯂꯤꯡꯅ ꯄꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯣꯠꯂꯤꯡ ꯑꯗꯨ ꯊꯥꯗꯠꯈꯤ ꯑꯃꯁꯨꯡ ꯌꯣꯠꯂꯤꯡ ꯐꯂꯥꯡ ꯑꯗꯨ ꯃꯇꯠ-ꯃꯇꯠ ꯊꯥꯗꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯇꯞꯊꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯤꯡ-ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯃꯍꯥꯛꯅ ꯆꯤꯡꯗ ꯑꯃꯁꯨꯡ ꯃꯣꯡꯐꯝꯁꯤꯡꯗ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥꯕꯨ ꯅꯨꯡꯁꯤꯡꯅ ꯁꯨꯗꯠꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯔꯥꯞꯄꯗꯒꯤ ꯖꯤꯁꯨꯕꯨ ꯎꯕꯗ ꯆꯦꯟꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯡꯊꯣꯏꯔꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯅꯤꯄꯥ ꯖꯤꯁꯨ, ꯅꯍꯥꯛꯀ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯑꯩꯅ ꯏꯁ꯭ꯋꯔ ꯄꯟꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯍꯟꯕꯤꯒꯅꯨ꯫" ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯁꯦꯡꯗꯕ ꯊꯋꯥꯏ ꯅꯍꯥꯛ ꯅꯤꯄꯥ ꯑꯁꯤꯗꯒꯤ ꯊꯣꯂꯛꯎ꯫" ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤꯅꯣ?" ꯃꯍꯥꯛꯅ ꯈꯨꯝꯈꯤ, "ꯑꯩꯒꯤ ꯃꯤꯡ ꯂꯤꯖꯟ ꯀꯧꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝꯃꯤ꯫" ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗꯅꯕ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯛ ꯁꯪꯒꯨ ꯑꯃ ꯆꯤꯡꯌꯥꯗ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯟꯖꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯑꯣꯛꯁꯤꯡ ꯑꯁꯤꯗ ꯆꯪꯕ ꯌꯥꯅꯕ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯊꯥꯕꯤꯌꯨ꯫" ꯈꯨꯗꯛꯇ ꯖꯤꯁꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯦꯡꯗꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯣꯛꯁꯤꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯣꯛꯁꯤꯡ ꯑꯗꯨ 2,000 ꯔꯣꯝ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯛ ꯁꯪꯒꯨ ꯑꯗꯨꯅ ꯑꯉꯝꯕ ꯑꯗꯨꯗ ꯀꯡꯉꯥꯎꯅꯗꯨꯅ ꯄꯥꯠꯇ ꯆꯦꯟꯊꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯠꯇ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯑꯣꯛ ꯁꯦꯜꯂꯝꯕꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯁꯍꯔꯗ ꯑꯃꯁꯨꯡ ꯈꯨꯡꯒꯪꯗ ꯄꯥꯎ ꯇꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯕꯨꯠ ꯆꯪꯂꯝꯕ, ꯍꯥꯏꯕꯗꯤ ꯁꯦꯡꯗꯕ ꯊꯋꯥꯏ ꯃꯌꯥꯝ ꯆꯪꯂꯝꯕ ꯅꯤꯄꯥ ꯑꯗꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯨꯅ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯕꯗ ꯃꯈꯣꯏꯅ ꯀꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯍꯧꯕꯁꯤꯡꯅ ꯕꯨꯠꯁꯤꯡ ꯆꯪꯂꯝꯕ ꯅꯤꯄꯥ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯃꯁꯨꯡ ꯑꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯇꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯕ ꯍꯥꯏꯖꯕ ꯍꯧꯔꯦ꯫ ꯖꯤꯁꯨꯅ ꯍꯤꯗ ꯀꯥꯈꯠꯂꯛꯄꯗ ꯕꯨꯠ ꯆꯪꯂꯝꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯌꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯀꯤ ꯅꯌꯨꯝꯗ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯔꯨꯞ-ꯃꯄꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯏꯕꯨꯡꯉꯣꯅ ꯅꯍꯥꯛꯀꯤꯗꯃꯛ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯈꯤꯕ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯀꯔꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯃꯈꯣꯏꯗ ꯍꯥꯏꯌꯨ꯫" ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯗꯨꯅ ꯆꯠꯈꯤꯗꯨꯅ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯗꯦꯀꯥꯄꯣꯂꯤꯒꯤ ꯂꯝꯗ ꯍꯥꯏꯗꯣꯛꯄ ꯍꯧꯈꯤ꯫ ꯑꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛ ꯏꯉꯛ-ꯉꯛꯈꯤ꯫ ꯑꯁꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃꯁꯨꯡ ꯏ ꯇꯥꯕꯤ ꯅꯨꯄꯤ꯫ ꯖꯤꯁꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯂꯕ ꯃꯇꯝꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯠ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯂꯥꯖꯔꯁ ꯀꯧꯕ ꯁꯤꯅꯥꯒꯣꯒꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯇꯨꯊꯖꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯍꯥꯏꯖꯩ, "ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤ ꯁꯤꯒꯗꯧꯔꯦ꯫ ꯃꯍꯥꯛ ꯐꯗꯨꯅ ꯍꯤꯡꯅꯅꯕ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯒꯤ ꯈꯨꯠ ꯊꯝꯕꯤꯌꯨ꯫" ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯣꯝꯁꯤꯜꯂꯛꯂꯝꯃꯤ꯫
ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 12 ꯆꯨꯞꯅ ꯏ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯕ ꯀꯌꯥ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯁꯦꯜ ꯄꯨꯝꯅꯃꯛꯁꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯒꯠꯄ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯑꯅꯥꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯇꯥꯔꯕꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯤꯗ ꯁꯣꯛꯆꯔꯕꯗꯤ ꯑꯩ ꯄꯨꯡꯐ ꯐꯒꯅꯤ꯫" ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯏ ꯇꯥꯐꯝ ꯑꯗꯨ ꯀꯪꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯅ ꯂꯥꯏꯅꯥ ꯑꯗꯨ ꯐꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯈꯨꯗꯛꯇ ꯖꯤꯁꯨꯅ ꯃꯉꯣꯟꯗꯒꯤ ꯄꯥꯡꯒꯜ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯈꯤ, "ꯀꯅꯥꯅ ꯑꯩꯒꯤ ꯐꯤ ꯁꯣꯛꯄꯒꯦ?" ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯃꯤꯌꯥꯝꯅ ꯅꯉꯣꯟꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯁꯤꯜꯂꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯏ, ꯑꯗꯨꯒ ꯀꯅꯥꯅ ꯑꯩꯕꯨ ꯁꯣꯛꯏ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯖꯤꯁꯨꯅ ꯑꯀꯣꯏꯕꯗ ꯃꯍꯥꯛꯄꯨ ꯁꯣꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯅꯕ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯈꯪꯂꯗꯨꯅ ꯀꯤꯕꯅ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯇꯨꯊꯖꯔꯒ ꯑꯆꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯊꯥꯖꯕꯅ ꯅꯍꯥꯛꯄꯨ ꯐꯍꯟꯕꯤꯔꯦ꯫ ꯏꯪꯊꯅ ꯆꯠꯆꯈ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯥꯏꯅꯥ ꯑꯗꯨꯗꯒꯤ ꯐꯖꯔꯣ꯫" ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯁꯤꯅꯥꯒꯣꯒꯀꯤ ꯂꯨꯆꯤꯡꯕꯒꯤ ꯌꯨꯝꯗꯒꯤ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯔꯦ꯫ ꯅꯍꯥꯛꯅ ꯔꯕꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯃꯨꯛ ꯌꯦꯠꯂꯤꯕꯅꯣ?" ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯖꯤꯁꯨꯅ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯤꯅꯥꯒꯣꯒꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯍꯥꯏꯈꯤ, "ꯀꯤꯒꯅꯨ, ꯊꯥꯖꯧ, ꯑꯗꯨꯒ ꯄꯤꯇꯔ, ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯥꯀꯣꯕꯀꯤ ꯃꯅꯥꯎ ꯖꯣꯍꯥꯟ ꯅꯥꯠꯇ ꯃꯍꯥꯛꯅ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯄ ꯌꯥꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯅꯥꯒꯣꯒꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯪꯂꯕꯗ ꯃꯤꯁꯤꯡꯅ ꯅꯤꯜ ꯈꯣꯡꯂꯤꯕ, ꯀꯞꯄ ꯑꯃꯁꯨꯡ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯅꯤꯜ ꯈꯣꯡꯂꯤꯕꯅꯣ ꯑꯃꯁꯨꯡ ꯀꯞꯂꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯤ ꯁꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯨꯝꯂꯤ꯫" ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯁꯤꯡꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯇꯂꯤꯊꯥ ꯀꯨꯃꯤ", ꯃꯗꯨꯒꯤ ꯑꯔꯊꯗꯤ, "ꯅꯨꯄꯤꯃꯆꯥ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯍꯧꯒꯠꯂꯣ꯫" ꯈꯨꯗꯛꯇ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯆꯍꯤ 12 ꯁꯨꯔꯕꯤꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯅꯕ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯆꯥꯅꯕ ꯈꯔ ꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯥꯔꯛ ꯄꯟꯗꯨꯞ 3 ꯄꯗ 1-53 ꯐꯥꯎꯕ꯫ ꯖꯤꯁꯨꯕꯨ ꯅꯥꯖꯔꯦꯠꯇ ꯌꯥꯗꯕ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯝꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯗ ꯃꯍꯥꯛꯅ ꯁꯤꯅꯥꯒꯣꯒꯇ ꯇꯝꯕꯤꯕ ꯍꯧꯔꯦ, ꯑꯗꯨꯒ ꯑꯇꯥꯕ ꯑꯌꯥꯝꯕꯅ ꯏꯉꯛ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ? ꯑꯁꯤꯒꯨꯝꯕ ꯏꯉꯝ ꯉꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯈꯨꯠꯅ ꯇꯧꯕ ꯉꯝꯅꯕ ꯀꯅꯥꯅ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯄꯤꯕꯒꯦ? ꯃꯍꯥꯛ ꯎ-ꯁꯨꯕ ꯃꯤ ꯃꯦꯔꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯁꯨꯡ ꯖꯥꯀꯣꯕ, ꯖꯣꯁꯦꯐ, ꯌꯦꯍꯨꯗꯥ ꯑꯃꯁꯨꯡ ꯁꯤꯃꯣꯟꯒꯤ ꯃꯌꯥꯝꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯆꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯉꯣꯟꯗ ꯈꯨꯗꯤ ꯊꯤꯔꯝꯃꯤ꯫" ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯕꯨ ꯃꯍꯥꯛꯃꯛꯀꯤ ꯃꯔꯩꯕꯥꯛꯇ, ꯃꯍꯥꯛꯃꯛꯀꯤ ꯁꯥꯒꯩ ꯃꯔꯛꯇ
amasung mahakmakki imung manungda nattana ikai khumnadaba taude. Aduga ibungona anaba mi kharagi matakta khut thambiduna makhoibu phahanbiki. Adu nattana matik laiba thabak kari amatta maduda ibungona tauba ngamkide. Makhoigi thajadaba aduda mahakna nganglami sebok 12 thaba. Adudagi mahakna khungang amadagi khungang amada tambiduna chalami. Mahakna sebok 12 adu mahaki manata kauduna makhoibu ani oina thaba hore. Aduga makhoida sengdaba thawaisingi matakta ngamnaba matik pibirami. Makhoina chatkadaba khongchat adugidamak makhoina chaisu nattana khaw achapot senggauda sel kari amatta pudanaba mahakna makhoida yathang pirami. Adubu makhoina sandal tonggadabani aduga purit ani litloidabani. Mahakna makhoida haiki nakhoina karigumba yum amada changba matamda nakhoina mafam adu tholakdri fawba maduda layu. Kanagumba mina nakhoibu lausindrabadi natraga nakhoigi wa tadrabadi nakhoina mafam adu thadokpa matamda nakhoigi mayokta sakhi oinanaba nakhoigi khongyagi iful kanthoklamo. Aina nakhoida thangai sengna hairi wayenbagi numitta Sodom amasung Gomorrana sahar adudagi hena safagani. Madudagi makhoina chatkiduna misingna pukning honggadabani haina sandoklami. Makhoina but mayam tanthoklami aduga anaba kayabu thaw tabiduna fahanbirami. Baptize taubiba Johanbu hatpa. Ningthau Herodna mahakki maramda tarami maramdi Jisugi ming asi yamna sandoklami. Mahakna hairami baptize taubiba Johan sibadagi hingatkre. Maram aduna mahakna matik laiba thabaksing tauribani. Atopa misingna haiki Elijani aduga atopa misingna haiki masiwa takthokpa mi amani natraga wa takthokpa misingi maraktagi amagumbani. Herodna masi tabada mahakna haiki mahak asi aina mangak kakthatkiba Johan aduni. Mahak sibadagi hingalakpani maramdi Herodna laukiba mahakki manaw Philipki nupi Herodiagi masumlangidamang mahakna mi thaduna Johanbu faraga kasumsangda puduna thamki. Maramdi Johana Herodta asum haiki nahaki nanaw nipagi nupi nahakna lauba wayal kai. Masigi maramna Herodiana Johanbu singki amasung mahakbu hatninglami. Adubu mahakna hatpa ngamlamde. Maramdi Johan asi dharma chenba amasung ba asengba mini haina Herodna khangduna mahakbu kirami amasung mahakbu ngaktoklami. Herodna Johangi wasing taba matamda mahakki pukning langtaknarami adubu mahakki wa harangna tarami. Adudagi Herodna mahakki mapok numitta mahakki angam athausing lanmigi lucingbasing amasung galingi achauba asangsingbу chakhangbada khudongchaba numit ama lakle. Herodiagi masanupi laktuna makhoigi mangda jagoi sarami. Mahakna Herod amasung mahakka loinan sanaba phamliba punamakpu yamna penhalami. Maduda ningthauna laisabi aduda haiki nahakna niningba adu engonda nijau aina nangonda pibigani. Mahakna mangondasu wasaklami. Mahakna engonda niba makai aigi ningthau lebaki tangkhai ama oirabasu aina nangonda pibigani. Maduda mahakna mamagi manatta chatlaga hanglami. Aina kari nigadagi mamana mangonda khumlami. Baptize taubiba Johangi makok adu niyu. Khudakta mahakna ningthaugi manatta yangna changlaga nijarami. Baptize taubiba Johangi makok adu sempak amada haplaga haujima aingonda pibiyu.
ꯃꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯁꯛꯈꯤꯕ ꯃꯔꯝꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯆꯥꯃꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯌꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯈꯨꯗꯛꯇ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯆꯪꯂꯤꯕ ꯑꯃꯕꯨ ꯊꯥꯔꯒ ꯖꯣꯍꯥꯟꯒꯤ ꯃꯀꯣꯛ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯖꯣꯍꯥꯟꯒꯤ ꯃꯉꯛ ꯀꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯁꯦꯟꯄꯥꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯃꯗꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯖꯣꯍꯥꯟꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯔꯒ ꯃꯣꯡꯐꯝꯗ ꯐꯨꯝꯂꯝꯃꯤ꯫ ꯃꯤ 5,000ꯕꯨ ꯄꯤꯖꯕ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯇꯝꯕꯤꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯤ ꯇꯥꯗꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯁꯤ, ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯆꯥꯅꯕ ꯃꯇꯝ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫" ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯤ ꯑꯃ ꯇꯣꯡꯗꯨꯅ ꯇꯣꯉꯥꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯁꯍꯔꯁꯤꯡꯗꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯃꯈꯣꯡꯅ ꯆꯦꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯨꯡꯂꯦ꯫ ꯌꯤꯁꯨꯅ ꯍꯤ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯎ ꯁꯦꯟꯕ ꯂꯩꯇꯕ ꯌꯥꯎꯒꯨꯝꯅ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯤꯔꯝ ꯀꯌꯥ ꯇꯝꯕꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, "ꯃꯁꯤ ꯂꯝꯍꯥꯡꯅꯤ, ꯑꯗꯨꯒ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯇꯜ ꯂꯩꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯃꯈꯣꯏꯕꯨ ꯊꯥꯕꯤꯈꯣ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫" ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, "ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯄꯤꯌꯨ꯫" ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯗꯤꯅꯥꯔꯤ 200ꯒꯤ ꯇꯜ ꯂꯩꯔꯒ ꯃꯈꯣꯏꯗ ꯆꯥꯅꯕ ꯄꯤꯁꯤꯔꯥ?" ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯅꯈꯣꯏꯒꯤ ꯇꯜ ꯀꯌꯥ ꯂꯩꯕꯒꯦ? ꯆꯠꯇꯨꯅ ꯌꯦꯡꯉꯨ꯫" ꯃꯈꯣꯏꯅ ꯃꯗꯨ ꯈꯪꯗꯣꯛꯂꯕꯗ ꯃꯈꯣꯏꯅ ꯍꯥꯏ, "ꯇꯜ 5 ꯑꯃꯁꯨꯡ ꯉꯥ 2 ꯂꯩ꯫" ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯥꯡꯕꯨ ꯑꯣꯏꯅ ꯑꯁꯪꯕ ꯅꯥꯄꯤ ꯃꯊꯛꯇ ꯐꯝꯍꯟꯅꯕ ꯃꯈꯣꯏꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ 100 ꯑꯃꯁꯨꯡ ꯈꯔꯅ 50ꯒꯤ ꯀꯥꯡꯕꯨ ꯑꯣꯏꯅ ꯄꯔꯦꯡ ꯅꯥꯏꯅ ꯐꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯜ 5 ꯑꯃꯁꯨꯡ ꯉꯥ 2 ꯑꯗꯨ ꯂꯧꯔꯒ ꯁꯔꯒꯗ ꯌꯦꯡꯈꯠꯇꯨꯅ ꯊꯥꯒꯠꯆꯔꯒ ꯇꯜꯁꯤꯡ ꯑꯗꯨ ꯁꯦꯠꯂꯒ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯟꯊꯣꯛꯅꯕ ꯁꯦꯕꯣꯛꯁꯤꯡꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥ 2 ꯑꯗꯨꯁꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯌꯦꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯔꯗꯨꯅ ꯃꯕꯨꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯇꯜ ꯑꯃꯁꯨꯡ ꯉꯥ ꯃꯆꯦꯠ ꯃꯀꯥꯏ ꯊꯨꯝꯃꯣꯛ 12 ꯊꯟꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯇꯜꯁꯤꯡ ꯆꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ 5,500 ꯁꯨꯔꯝꯃꯤ꯫ ꯌꯤꯁꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯤꯉꯩꯗ ꯃꯈꯣꯏꯅ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯕꯦꯠꯁꯥꯒꯩꯗ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯅꯅꯕ ꯁꯦꯕꯣꯛꯁꯤꯡꯅ ꯈꯨꯗꯛꯇ ꯍꯤꯗ ꯀꯥꯈꯠꯅꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯖꯅꯕ ꯆꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯍꯤ ꯑꯗꯨ ꯄꯥꯠꯌꯥꯏꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯪꯐꯥꯜꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯤ ꯍꯣꯟꯕ ꯑꯗꯨ ꯌꯤꯁꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯌꯨꯊꯛ 4 ꯑꯗꯨꯋꯥꯏꯗ ꯌꯤꯁꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯃꯈꯣꯏ ꯇꯥꯟꯅ ꯂꯥꯛꯄꯗ ꯃꯈꯣꯏꯕꯨ ꯍꯦꯟꯗꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯄ ꯃꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯃꯗꯨ ꯚꯨꯠꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯄꯥꯈꯠꯅꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯋꯥ ꯉꯥꯡꯅꯗꯨꯅ ꯍꯥꯏ, "ꯅꯊꯧꯅꯥꯐꯧ ꯑꯩꯅꯤ, ꯀꯤꯒꯅꯨ"꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯤꯗ ꯀꯥꯈꯠꯈꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯉꯝꯈꯩ ꯂꯩꯇꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯆꯉꯛꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯝꯃꯣꯏ ꯀꯟꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯇꯜꯁꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯅꯥꯕ ꯀꯌꯥꯕꯨ ꯐꯍꯟꯕ꯫ ꯃꯈꯣꯏꯅ ꯄꯥꯠ ꯂꯥꯟꯊꯣꯛꯂꯒ ꯒꯦꯅꯦꯁꯥꯔꯦꯠꯀꯤ ꯂꯝꯗ ꯂꯥꯛꯂꯒ ꯍꯤ ꯑꯗꯨ ꯊꯥꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯝ ꯑꯗꯨ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯅꯥꯕ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯍꯤꯞꯅꯐꯝꯒ ꯂꯣꯏꯅꯅ "ꯖꯤꯁꯨ ꯂꯩ" ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯁꯍꯔꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯈꯨꯟꯁꯤꯡꯗ ꯆꯪꯂꯛꯄꯗ ꯃꯈꯣꯏꯅ ꯑꯅꯥꯕꯁꯤꯡꯕꯨ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯑꯗꯨꯇ ꯁꯣꯛꯆꯒꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯣꯛꯆꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯅꯥꯕ ꯐꯍꯟꯕꯤꯔꯝꯃꯤ꯫